पुरंगनबगीदमा मणिपुर की चिंग अमदी तम अनिमगना पुनः होटनमिनसी हाइना गायखांगमना फोंदोखरे। स्टाफ की अवाट पर लेजरबसु बिल्डिंग मतिक चाना लेत्रबसु डायरेक्टोरेट ऑफ प्रिंटिंग एंड स्टेशनरी ना रेवेन्यू निंगथिना खोंगत डिपार्टमेंट अमा ओइरी। इंस्टीट्यूशनल फाइनेंस डिपार्टमेंट ट्राइबल एरिया इंक्लूसिव ग्रोथ प्रोजेक्ट की मखादा बैंक लेतब ब्लॉक्स इन द बैंक पुनतरेट हांगदौरी। मिनिस्टर अमदी एमएलए सिंह नेशनल फूड सिक्योरिटी की चेंग लाना सिजन है बीजेपी की लुचिंग चावना मरा सिरकले लोइना वाइट पेपर पुथोकदबनी है डिमांड तौरी। चैंपियंस ट्रॉफी के हौदोप मैच इंडिया की नुपी हॉकी टीम यूएसए की मखुदा 3-2 माइथी हौरे। मयाम खुरुमजरी अदम येंगबिरिबसे इंपैक्ट न्यूज नि आई विद्यार्थी थिंगुजमना पुंजा से फावगी मरोइबा पाउसिंग मयाम द पिजरी। कांगपोकपीदा सदर हिल्स ऑटोनोमस डिस्ट्रिक्ट काउंसिल की अनौबा एडमिनिस्ट्रेटिव बिल्डिंग अमंगसे डेप्यूटी चीफ मिनिस्टर गायखांगमना संगाखरे। मियोय खरना चिंगी लम सेंबिद्रे हाइबसी चानद्रे खरा हेना सेंबियु हाइबना हेना चुंगनी हाइना डेप्यूटी चीफ मिनिस्टर गायखांगमना फोंदोखरे। डिस्ट्रिक्ट काउंसिल एडमिनिस्ट्रेशन सदर हिल्स ऑटोनोमस डिस्ट्रिक्ट काउंसिल कांगपोकपीना सिंधुना पांगथोखिबा थौरम मदुदा अदुगा मरी लेनना डेप्यूटी चीफ मिनिस्टर गायखांगमना काउंसिल असिगी अनौबा बिल्डिंग की माइखुम हांगदोखी। गायखांगमना हाइखिबदा हौजिक लैरिबा स्टेट गवर्नमेंट असि चिनगा खुदका मानै लोइनना चिंग अमदी तम अनिमक्ता चप मानना चाउखतनबा होटनै हाइबा पांदमगी सरुक अमोइना ngasi सदर हिल्स एडीसी की अनौबा बिल्डिंग असि हांगदोखली। अदुबु मियोय खरना चिंगी लम सेंबिदे हाइदुना अरानबा प्रचार तौरिबसि मियामना थाजबिगनु हाइना डेप्यूटी चीफ मिनिस्टर गायखांगमना अपील तौखी। मियोय खरना नांगली सोलिबदि सिंगा करी सुसेंदे अखोय चिंगी सिंगु एक्सप्लॉइट तोबिरे चिंगी प्रजा सिंगसु हन्ना येंगदे सि कामना एक्सैगरेट तोरगा नांगसु दे प्रोपेगेंडा थाजबिगनु हाइजबनि नुंसि सानाबा पीसफुल कोएक्सिस्टेंस पीसफुल एटमॉस्फेयर मदुदनि सखतपा लाकदनि सखतपा मी दरकार है शांति दरकार है नुंसि सानाबा दरकार है अखोय पुनबा अमगिदमक्ता खंदीबा निंबीबा कुकी नागागिदमक्ता नागानि कुकीदमक्ता कुकी नागानि नेपालीदमक्ता नेपाली ने कुकी नागागिदमक्ता अखोय चिंगमीना तम्मीगिदमक्ता तम्मीना चिंगमीगिदमक्ता ऑफिस मा संगारगा ngasi gi thauramadu da saru gyakiba IFCD printing and stationery ki minister ngamtham haukipna kangpokpi haiba mafam asi furup kayana punna khundamina ba mafam ni ngasi hangdokliba anauba ADC office building asina lamdama somda leiriba miyamda kanaba oisanu loinana office ki staff singnasu miyamgi mateng pukning changna tawbiyu phongdokhi nakal amaromda ngasi nauna sangariba building asigi saruk kharada quality maintain tawdana leiba sida deputy chief minister amadi mari lenaba authority ki pungning chingsanki ngasigi thoramadu PhD science technology and labor minister T Mangabai Fai Kangpokpi ki MLA Nemchap Kipgen Cycle ki MLA Yamthong Haukip Surrey Hills ADC ki chairman Haukholal Hang Singh Senapati district ki deputy commissioner amadi police ki makok thongbo official kyasu sarukyaki ऑफिस में संगारगा ऑफिस से फैन फंक्शन होइद्रगे असु बिल्डिंग लेते स्टाफ ओवर मिशन असु अकोय मजाम के थबक मजाम के सेवा तोबने न लोरगा और एम्प्लॉई सिंसना सर्विस लेबा ऑल कम्युनिटी कर बजाते ओसु आला को मखे से हराव हराव वेलकम तोरगा थबक फै फैना पाथो पिरबा मसी संगारगा नोनी ओइबा है सिटी यात्रे हवा स्पेशल रिपेयर है सरा पूरा है सरा मसीमा आइना तो हनबा स्टाफ की अवार्ड पर लेजरबसु बिल्डिंग मतिक चाना लेत्रबसु डायरेक्टोरेट ऑफ प्रिंटिंग एंड स्टेशनरी ना चटलिबा सेनबा चाही लिसिंग नि तरा तरुक तरा तरे दसदा पुना लुपा लाख निपान ग लिसिंग मौद्रा नि थोइ तान ख्रे हाइना डिपार्टमेंट असि के एडिशनल डायरेक्टर तोइजम देवानदन फोंदोखरे नोंग युदुना लेरिबा डिपार्टमेंट असि अपुनबा स्टाफ चामग कुंट्रा हुंदोइगा लोइनना हाइबा सेनफम सिंग असि टारगेट तगी हेना खोंगत पंगम किबनी हाइना DIPR की कॉम्प्लेक्स पांगथोकिबा प्रेस कॉन्फ्रेंस समदा तोइजम देवानदन फोंदोखी
Manipur government haukiba senba chahi lising ani tara manga tara taruk tasu lupa lakh ahunga lising nifu taruki target thamlakpada department asna lupa lakh taraga lising ani gi revenue khongat kibani department asigi mathau taba mapot machai sing amadi staff sing suna pibirabadi ahenba revenue tanba ngamgani haina devandana makhata ki tu itil leram baneba agi sige ba yawre pension zakhi ba yawre anubudi hapsan da bago aduna sum handare tare aduga thabak si mi yang sang matang yaweba limited time da bi da ya da for example election gi ballot paper ji election lor ga piru ya ba thabak na te ba numit ini warning da concern mai we aro dc or ju agi sdo or ga ju particular constituency gi aro da sinagadam ne ba sidai da akoi ahing nungtin khangna su bu yaweba aduna su maram moidana handa election su gi paisa khayam phang hai tare ko handa revenue phajari je thabak si akoi da pb ragadi akoi da su jabe ya pb ga da mi duna pb ragadi kadai gi su thabak slai ragadi Additional Director Toijam Devandana Makha Tarduna Stationery ki thabak sing ase General Administration Department Secretariat GAD na paibani Directorate of Printing and Stationery ase Revenue ningthina khongatpa amadi Service ningthina piba department amani State Election Commission ki ballot paper pamphlet sing amadi adai che changkaya Directorate of Printing and Stationery na print tawri haina mahakna phongdokhi PS sahum jami pan gadaba laik ne aduna copy lising manga namgane ba sima achoba project amalo ya khoi gida age loina na akhoi gi accessory department gi tha kuting siznari ba akhoi gi pay bill tolop sana ba mr form akhoi gi forest department da master roll form aduga ate department ju master roll employee am leidana singu wat pa ya da ba case book sima wat pa suya yadra tr5 man akhoi gi revenue local liba akhoi gi form je form hai tare ko revenue receipt se masi ma wat pa yadra ya maru ena Institutional Finance Department na Tribal Area Inclusive Growth Project ki makhada bank laitaba block kuntareta bank kuntaret hangadori DIPR da pangthokpa pawgi mifam amada Institutional Finance ki Director Marsina Arpa maina phongdokibada Englishing amaga chamapan marfuni thoida hangdokiba department asina staff taramathoi khaklai department asina banking sector amadi government anigi marakta coordinating body oiduna leiribani department asina khungangi lamsingda bank hangdoknaba pandam thamli One of the reasons why our directorate is not popular, I think, is because we are not an implementing department. We do not implement, we do not take up any schemes, or we do not take up any projects, but the sole purpose of this directorate is to coordinate. We coordinate between the government and the banking sectors. When I say banking sectors, it includes the financial institutions like RBI, NABARD, SEDBI, etc. Chali bachahi lising ani tara taruki March tha faubada Manipur pumbada bank kun taruki branch chamaga humdra nipanamadi ATM chani ga maudra humdoi hangdokpa ngamkhre haina Institutional Finance ki Director Marsina Arpamaina makhatana phongdoki Public Demand Recovery Act 2003 bu chana hannabagi damak department asna rules semnaba kanna hotnari haina su thamki Main focus of the state government is now on the rural areas, because in the urban areas there may be in some places, but I should say that urban areas have got good numbers of banks, and banks do not want to go to rural areas because the commercial activities is not viable for them. They do not get any gain out of their business there. So none of the banks wants to go to the rural areas. They want to concentrate only on the urban areas. So when we get a letter from the banks or from the community or the district, then we examine how many banks are available in that area. National Food Security ki makhada Manipur gi oina tha amada fangliba cheng gi quota si ton lakh amaga point yankhai mathoi ni adubu lairba miyang gi fangfam thokpa cheng sing ningchina yen thoktabana lupa crore chamri ga yankhai humdo gi yam laba senfam government asina lauthok tuna leire haina BJP Manipur Pradesh ki luchingba TS Chawpan Maral City
ngasi nitai patutekta leba BJP Manipur Pradesh ke office pangthokkiba paugi mifam amada TS chawbana makha taraduna chaliba chahi asigi April ki kunthra mathoida Chief Minister Okram Ibobina Manipur da Food Security Act chatnari haina laukthokibagi roinana Manipur ki fangadaba cheng ki kota tha mari ki laukthokre adubu miyamna tha amagi fawba cheng phangnadri Chief Minister Ibobi amadi mahaki minister MLA singna lairba singi pitharakpa cheng sing karbar tawduna sel tanduna lairi haina phungdoki State Government of Food Security Act asigi matangda white paper ama puthokadabani Hauzik oiriba Food Security Act asigi matangda BJP na tumina leithokloi haina makhataki Press conference pamada mayang mamangda cheng suna yaurakre Yaurib sing singado DC da pigre. Aduga hojik DC da yengukan cheng leramdre. Cheng pidre prajada. Chengi DC tilaidna kaishampat ki AC assembly da bhawba card pibai wari da khana lere. Crore chamri ga yankhai humdoi cheng lokthokre. Chingmi na tamina laira bana chagra ba cheng do. Lokthokre. Jahida crore kala kane. Chahum yankhai mapan. Ahum na puri biro. Crore lising am ga chahum yankhai mapan gi scam lakadarim sahida. Hauji crore chamri ga yankhai humdoi se lokthokre. Maram aduna koi hairiba scam ase mayam na mateng pang koi punamangna masi cheng si thidokpa tai. Manipur da inner line permit system chanhalu haiduna ngasi Tamfasna Girls Higher Secondary School gi mahiroi singna school asigi gate tagi thoraktuna rally chatna bohna khre mahiroi sing aduna gate tagi thorakpada Imphal West Police ki nupi personnel yauna police personnel singna gate thingki maduda police amadi mahiroi singna mukna bathokki amadi Imphal West Police ki SDPO AG Sharma gi laibakta nungna pan badagi sokhi Mahiroi amadi police ka ngai hak mukna ringai cherakta Johnston School gi mahiroi singna TG School tamna rally ama lakhi Nitai pa chuthek mapayor pada police personnel kharana makhoibu thingki amadi amuk hankhina ba haiki Nakal amaromda Nitai pa chuthek tamna CC Higher Secondary School gi mahiroi sing su changsilakhi Adubu police na takthorak pada CC Higher Secondary amadi Johnson Higher Secondary School gi mahiroi singna kai sampat junction da ihau changsin ba punsin bahorak pada mahiroi ama police na fubadagi khara sokhi tungda wahengbam laikai gi lambi da TG gi mahiroi singna lambi mayai da phamjinduna lambi thingki nupi police sing laktuna mahiroi sing adubu thangdok laba matungda lambi chathok chasinda apan ba thokan khidre Mahiroi sing adubu takthoknaba wahengbam laikai Bhaigo Hotel mapada tear gas amadi mok bomb sizinaduna tan khaiki JCLPS की कन्वीनर ओरंबा खुमद्राम रतन की मथक्ता वांटेड लाउथोखिबगी मतंग सेमखिबा JSC की लमजिंग मखादा चंगसनखिबा खुथांग चरा हेनबगी खोंगजंग ngase numit humnit sukre Phase 9 खाइदोक्तुना चंगसिलेबा खुथांग चरा हेनबगी खोंगजंगी मनुंग चन्ना ngase yuk pung manga taba matamdagi hal oirabi ima mangana खुथांग चरा हेनबगी खोंगजंग चंगसिनखे Phi amuba induna chin khumduna changsileba khongjang loising adudi ibemhal debala memcha punima se madi helenani makhoi manga na ngasi nubidang pung taret fawba chara henbagi khongjang changsin gani loinana nubidang pung taret tagi hayeng ayuk pung manga fawba Surendra Kumar Sara amadi Rikesh haiba miyoi sing sina amuk taruk suba phase ki khuthang chara henbagi khongjang changsin gani hairi Nakal amaromda Khomdram Ratanbu wanted laukthokibagi matangda thakiba case ki hearing hauzik ma chathariba sigi makha tarak poina hayeng case asigi hearing gidamak court ta ima singna chatpada ayet pa pibiganu haina hanagi JCLPS women wing ki convener nganbina appeal tawrakli Hayeng ban kauriba isa singi mafamda kariguma khara thamjari madudi hayeng si wanted laukthokpa ratan gi case khoi gi hearing singa si loisanba yadadana hayeng ayu amu pung tara gi adaida mung tare haidana judge amadi ukim singna laukthokpina maram oidana hayeng se khoi tangai phadana court ka daba yadaba khara leibana maram oira kanda hayeng gi ban se court ta lakpa akhoi mayam sigi damakta ti khara komthokpiyu aina isa jingda ikhoina appeal tawjari
Keystone Infrastructure Private Limited ki Scorpio gari amana scooter thauba nupa amabu thomlambagi thaudokpu chumna investigation tawbide haiduna Imphal East District Police amadi Haingang Police pu maral sirakli. Jahi asigi March 9 gi numidang wairam pung 3 rom tabu matamda Khongapat awang laikai digi Siza Gurumayum Samona scooter thauduna lakpada tunglomdagi Keystone Infrastructure Private Limited kini hairiba angauba machugi Scorpio gari na Haingang Police Station na konba koirengai Jingjin mapada thomlam khibani hairi thomlam laba matungda lekai adongi Irom Shanta kauba auto driver amada Samo sinarakhibani hairi mathangi numit Tang mapanda Samogi loina bimi khubina Haingang Police te FIR ama thaki adu matam kuina case asi paikhatana leiraki tha asigi taramdoida police tagi phone tawraktuna gari aduga driver aduga phari hairaki mathangi numit tang 13 gi ayuki pung 3 ta Samogi imung manung lakna basu khangalaki tang 13 gi ayukta makoina police ta chatke tawringaida police na numidang waram pung 3 da lakna na bakhangalaki adu makoina chatlubadadi police na gari amadi driver adu mara laiti haiduna thadoklamki ahoina dum humanity ground da Keystone Infrastructure Private Limited ki miyoy singduna Samobu Hospital da laikana bikhibani hairaki pangwiba moina lokhat piraga doctor da hospital da fajana area na thambiraga koida pawbiram taragadi amuena moibu aina khanggadabani adai soibajiju ma khonga ma kari ma to soga kholaga tawbo ortari ai kasiju hairaro adum mapunsigi sidi haiwa khaba nongmoi chara tara chaba khoibu ma sena dana leire adu mabu layang naba hona bra pusaluba mayamase aigi iwa ngaure haidana singoi habaju yabanate migi paisa jina kadai dagi akoi kadai dagi chaga dawribano ai kari haigadoino khangde mari reiba authority singna khara miyeng changbi da khathi ga piyo haijage ai Nakalamaromda Samobu yumda purakiba auto driver Irom Shantana koirengai digi passenger ani puraga halakpa matamda Scorpio aduda tongba IRB personal kharana mangonda khamna ba khangalaki tungda mangonda Samobu yumda thilamna ba hairakpada mahakna yakhide adubu nam haduna mahaki auto aduda Samobu hapchilakibani hairi moigi nanthok pa yabagi mawngda moina aingonda sinna salamaga moi lanthok kinaba moi khangdena lot pagi mawngda aingonda namdana hapchel hai matamda koigi hangangi osinna jo aingonda adum wathi warem adum ba kaina jo aingonda saire aduga hojiki haiba kaino porom parki SP na jo akoina chacharuba ngangmu akoina haijaruba matamda moina yamna pukchen sengdabagi mawngda yamna koi jo yamna tati tawina ngangmakpa sorokpa adugumba akoina pendana halaki Manipur da hauzik lairiba film industries natraga cinema puthokliba producer singna lenga ki maikai dagi karigumba makhal amatagi mateng phangdaba maramna Manipur film industries mangkhiba yabagi akiba leire haina All Manipur Filmmakers and Producers Association na government ki pungning chingsilakli ngasi wangkhaida leiba Kangla Films ki office ta pawmi singko unaba amada association asigi treasurer Premjit Nauribam na haikibada Imphal Mayolda cinema utlama hol sing mangsilak pasina Manipur ki film gi lamda thabak tawjari basingda chauna akaiba pire Manipur ki film chakhar hannabagi pandamda sakhiba MFDS asimathau tawdabagum leiriba si mityeng changbi bagaloinana chayol amada numit humni film utpayana basinbiyu haina mari leinaba singi pungning chingsinki mahakna makha taraduna Manipuri film industry na miyoi lising kaya hakthengna natraga nakoina na thabak piduna leibak asigi senmitlon fahanna hotnabada saruk yari bani haiki loinana Manipur Film Festival asi chahi ani ahum kalaga tawriba si mari leinaba singna chahi khudingi pangthok pinaba hotnabiyu amasung international gi thakta festival kaya sinbiduna Manipuri film bu malemda saktaknaba hotnabiyu haina sufungdokhi Haukiba July 13 All Manipur Filmmakers and Producers Association gi kuntaret laksuba General Body Meeting phangki bagaloinana mifam aduda paliba government asina film gi policy scheme sembinaba haizaba cinema housing se tharakpa si koknaba PPP model da matamga chunaba cinema hosting sabinaba haizaba yauna tongan ba warip mapan lauki hainasu Premjit Nauribam na phangdoki mating leiba film puthokpa ngambagi khudongchaba leibadagi ngasi puthokchariba format asina international amadi national gi thakta award kya phangtuna lamdam sigi mingchat kya amasu purakhrabani chatnariba india gi norms da atopa state singda film asibu industry gi thakta sakhang bibagum manipur sarkar sina haidi lenga asina ngasi phawba industry gi thakta sakhang bidadana khoi khudongchaba kya ama phangbagi mahutta khudongchaba kya ama manghaliba se asi yamna leibak thiba tanja amani
फिल्म डेवलपमेंट की दमकता लेरिबा हॉल असी अखोइगी ममिंगददी डेवलपमेंट हाइरे अदुगा अतोप्पा फिल्म का मरी लेनदबा थबक थोरमसिंगदा लौरिबा रेट का फिल्म की थबक थोरमसिंगदा लौरिबा रेट का चप मानबा सिमकना अखोइना क्वेश्चन अमा हंगी मरमदी करम्बा मफमदा अखोइगी फिल्म की डेवलपमेंट असी तौरिबनो हाइबगी क्वेश्चन अमा थोरहले मतिंग लेबा फिल्म पुथोकपा अमरोमदा मणिपुरी फिल्म बु हिंगहनबगीदमक्ता कनागुंबा मतना मणिपुरी फिल्म सिंग असिगी असेंग कॉपी नतना CD कॉपी पेन ड्राइव मेमोरी कार्ड मोबाइल फोन चिंगबदा हापतना कॉपीराइट एक्ट पु सिंगनबिगनु हाइना फिल्म फोरम मणिपुर मियामदा अपील तौरकली करिगुंबा लाइबक थीदुना थेंगनब थोकलबदी कॉपीराइट एक्ट की मतुंगिना चैराक फंगनी मणिपुरी सिनेमाना लमदम असिगी थबक फंगदबा मियोल लिसिंग 10 हेनबदा थबक पीरिबनी मणिपुरी फिल्म बु नुंगसिबियु हाइना मखा तारकली लोइनना वाइथा वुमेन्स डेवलपमेंट ऑर्गेनाइजेशन मैरा पाइबिना पायरेसी कैसेट योनब थेंगबदा तेंगबांग बिरकपगी दमक्तसु फिल्म फोरम मणिपुरना थागतप फोंदोरकली बिष्णुपुर डिस्ट्रिक्ट 9 थांगगी जिला परिषद मेंबर निंगथौजम दिनेशना थांग असेंबली कॉन्स्टिट्यूएंसी की मनुंग दलैरिबा सेंड्राबु मोइरांग म्युनिसिपल काउंसिल की मनुंग चली हाइरिबसी लेंगागसिना थुबा मतमदा सेंगदोरकदबनी हाइना फोंदोरकली ngasi Manipur Press Club ta Pami Singh unabada Dinesh na makha taraduna Sendra si Manipur na statehood fanglakpa matamdagi Thange Assembly Constituency ki manung channel lairakpagi mathakta Lengak asigi English singani tarani thoida thokiba Gazette ta fawba Sendra si Thange gi manung channel laiba mafamni haina phongkhrabani Jaragasida Sendra bu Moirang Municipal Council gi Ward number 5 ki manung chali haibasi laibak thibani haina Dinesh na makha taki मोरंग गांखलॉय जिला परिषद लई गांखलॉय ने खुंगंग लेरी तोरंग लॉबी अदगी तेरांग गोंसांग लोइना मोरंग केंद्र जिंगी सिददी मखोइना करिसुबददी हाइरोद्रेबा सेंद्रा सिदे याम मरुब पोता मोइना यामना अतमना सेंद्रा सिदे मोखोगिनी हारपगी मरम करिगिनो अखोइ डीसी दो ओइगरा अमोदो ओइगरा हंग बसब मदा हायर अथॉरिटी ना तोरपनी हायर तोरपनी चीफ मिनिस्टर ना हारपनी गुमसमा यामना अखोइगी याम हारपग मोरंग खतंगी ओइबिरबा सिने अखोइना चीफ मिनिस्टर दा अखोइना ngasi हंगजरिबा मरम चादबगी पोता चीफ मिनिस्टर हारपनी का 140 प्रोजेक्ट दा एक्सटेंशन तोरपा यामना शांति ओइना लई हजु सेंद्रा दा मरी लेनबा मदबु सरकारना अथुबा मतम दा एमिकेबल सोल्यूशन पुरक्तना अखोइ शांति ओइना शांति लेबा सेंद्रा अमा शांति लेबा थांग केंद्र अमा ओहनबो सिने अखोइना मरुबे पानम थांदि नेशनल यूथ अवार्ड की दमक चांडिल डिस्ट्रिक्ट की नहा वॉलंटरी ऑर्गेनाइजेशन सिंगना लाखलेबा अगस्त की तांग मापन फावंगी मनुंगदा मरी लेनब चे चांग सिंग पिसलक यागनी हाइरी मसिगे अकुपा मरो डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स ऑफिसर चांडिल दगी खंग यागनी हाइरी ट्रांसपोर्ट पॉलिसी फंग्द्रि फावबा परमिट पीबा यादे हाइना गवर्नमेंट की अथिंग बलैरिंग चेरक्ता ट्रांसपोर्ट डिपार्टमेंट के डेप्यूटी डायरेक्टर BK शर्मा सेरौ टू कक्चिंग वाया सुकनू फावगी लंबीदा मेगा डीजल ऑटो रिक्शो टाटा आइरिस मरी की परमिट पीरंबगीदमक महाकु डिपार्टमेंट असिदा लेहनबा यारोय हाइना इंडो बर्मा सुकनू रोड बस ऑनर्स वेलफेयर यूनियन की सेक्रेटरी TS राधेश्याम सिंह ने डिमांड तौरकली MG Avenue da leiba All Manipur Transport Drivers and Motor Workers Union की ऑफिस पांगथोकिबा प्रेस मीट अमदा महाकना मखा ताकिबदा चाही असigi June 18 दा BK शर्मा न थोकिबा ऑर्डर अदुदा पल्लीमा वाफम अदुदी थौबाल DTO की मखादा लेबनी मसिदा महाकना खुद थिंगजिनबा हाइबसी महाकी लनाई इंटरेस्ट नि हाइबदा हाइमन बथोकलोय BK शर्मा न आइन बुंगाक्तुना चत्तबदगी ट्रांसपोर्टर सिंगदा अवाबा अमा ओहेले महाकना लाना पिरमलिबा परमिट सिंग असी मरी लेनबा अथॉरिटी ना खुदक कक्ननबा अपील तौरकली डिपार्टमेंट असिदा BK शर्मा बु मखाताना थमलगदी इंडो बर्मा सुगनु रोड बस ऑनर्स वेलफेयर यूनियन ना लाकलिबा तांग 19 तगी अकन बखुंजंग सिंग चंगसिलगनी हाइना TS राधेश्याम सिंह ना जैक्सन मा थमलकली हजू अथिंग लेना कौतौग्रम महान परमिट पिरमिनो मसी महाकी लनाई इंटरेस्ट पीबनि हाइना लौरे अदना सुगुम्बा लो मस खंगदबा ऑफिसर असिबु ट्रांसपोर्ट डिपार्टमेंट थंबिगनु महाक ले मखैदी कोई बस सिंग ओनर सिंग असिना माक लथोक्ति फावगिदी तांग कुत्रक फावगी मन लथोक्तरगदी पिसर यूनियन की बस ओनर सिंगना अकन मखोंजंग जंगसिलगनी असिदा थोलप दायित्व मणिपुर सरकारना पुगदबनि हाइना कोई ngasi सुमाय तौदना कोई वारी लौरे महाकना गाड़ी मरी असी परमिट खुदकसु कथकदबनि मरी लेनबो अथॉरिटीना मसी कंत्रगदी कोई ट्रांसपोर्टर मसेन जे कोई बमई थंगददी गाड़ी ट्रांसपोर्ट के थबक कोई खोंग थाबा ngamoroi तुइसिमी तेराफाई PS कानंजाव सलेमफाई पुंगथिल ब्योलाराम की खुंजा सिंगलोइनना साउदर्न मणिपुर ट्रक ओनर्स एसोसिएशन कक्चिंग न पुन सिंदुना नोंमगी ओइबा तुइसिमी दगी ब्योलाराम खुल फावबगी पब्लिक सोशल वर्क अमंगसी पांगथोखरे
Maram asina tuisimi 0 point gi saman 5 fawbagi kilometer 38 sangba lambi asida matam kaktaba chakaban tawrangani haibadu komthokle haina tuisimi village authority gi chairman R Koyengam na thadorpa cherol amana khangalakli. Bisnupur district ke manung chana laiba Nambol da Food Security Act ki kanaba fangalo haiduna Nambol Local Council CPI ni sinduna ngasi Nambol Bazar Community Hall da miyang gi oiba mifam ama pangthokre. Thauramadu da CPI gi State Secretary Dr. Moirang Themnarana phongdokibada laibaga sida Food Security Act pass tokhrab matungda State government asina ningthina implement tawdaba amadi local MLA singna makhoi chawraba sendan fam onthokpase yamna nungaitaba thawongni. CPI na ek asibu miyam da kanaba fanghanaba hotnagani haina mahakna makhataki. JSC against the brutal killing of Mohammad Noshad Khan at Nganglo Lokol na sinduna ngasi Khergaw da miyangi oiba mifam ama pangthokre. Mifam aduna lawkiba warep sing adudi mihara aduda chenerba sing athuba matam da police na fagatuna cherak piyu. Mihara siga mari lainana fakiba Muhammad Saziz Alamgi bail reject tawduna amuk phagat piyu loinana jail da leiriba Muhammad Nasir Khan bail piba yaroi haiba demand sing asiga mena thabak ton thoktrabadi akan bakhongjang kya changsingani hairi. Langthabal amasung Bishnupur gi dukan amasung godown singdagi KKCOA Association Wanglei Pakna fagalakpa PDS ki polam sing ahumba mamalda yenthokre. Fagalakiba PDS ki khuthangda yengadaba cheng sing adu Awang Chawkhong Development Club North AOC Jomi Villa ga kutsamnaraga kilogram da KGM da lupa 12 da miyam da yenthoki. PDS ki polam sing dukan da thamduna mamal hena yoliba singi mathakta KOCAO na hena kan bakhongjang changsin khigani hairi. Matang swice the break amalawjage Manipur amadi malengi tongan bi ipaw singkaloina khoi break tigam thuna hanjarake Impact News po mitiyang taduna laibiu. Upon Fitness Center na sinjaba Manipur ki khwaidagi chawba case prize oriba 6 state level transformation challenge 2016 pangchuk jargani August 8 preliminary round November 3 ta final round loina grand final November 22 da competition asi thaung gi manung da masagi rumba henba amadi wat pamyoi singna masagi normal weight thamduna chung firal chaba changdam nabani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000. Mayambo amukha na taram noksari bulletin asigi makata pa pawm mayam da pisari. Manipur da mahausa lairembi na piba mahausa gi khudol kya lairabasu miyam na khangbi dabadagi haujiksu chanafam khangdana kaya ama lairi. Ukrul district ki Hoyang Huya Kachui hairiba chingmai seda satpa lai singna lamkoiba singbu khawrang na ngai hori. Handak mafam asida Ukrul gi ihau team na sinduna Imphal da base tawba photos amadi videos agency Kairak ki team ga punna yenglubagi pawdamama. Ukrul district ki manung channa laiba Singcha village tagi kilometer amaga makhai muk chatlaga laiba Hoyang Huya Kachui hairiba chingmai asida anauba lai makhal ama satlamba thengnarakle. Lai asi Ukrul district ki mafam kharada satpa thengnarabasu chingmai chonna Huya Kachui chingda pak sanna satlambani. Masida yengba laklamba lamkoiba singna mamang chahida lai asibu Piyowon haina tangkhullonda hauziki oina kaunari. Pi asina filabadagi lauraga haibidi princess. Yo asina mayori wahaidagi lauraga sweet. Loinana won hairagana flower haina English lolda asumna kawi hairi. Samlapna a princess blooming sweetly in the wild haina maming asi tholambani. Layasi chahiyamagi manungda July thagi mayai chanpa matam khaktada paktaknana chingmai asida satpa oiri. Hairiba mafam asi Manipur ki tourist spots singi manungda fazaba mafam ama oirakpa yabagi oithokpa leire. I wasn't expecting much, but when I reached that height, it surprised me.
it gives me a very pleasant surprise, and that such a undiluted virgin mountain can still be found in a place like Manipur. Beautiful hills and then the beautiful flowers. That is what mesmerized me so much, and that surprised me actually. Singcha village asi Imphal dagi chawrakna kilometer maudra muk chatlaga leiba ariba tangkul furupna namna taba khullamani khulla sidagi kilometer ama muk changlaga leiba mafam asi mamangda miyoi kayana thengnarabasu yengsindana leirakhibani adubu Gen of all trades haiba ukrulda base tauba tour guide samadi catering service toiba group amana sinduna mafam asibu miyamda khanghannabu hotnarakhi Haujik fawbagi oinadi mafam asi miyam hupna khangnaba haibadudi oidri hotel gum hoti leite ba hojik she adubu asida jack of all trade mogi partnership shina moina asida breakfast pi ko lunch oksha hauba aduga organic vegetable tawraga adum asida shu adug mogi menu shum offer tawe aduga moina tour guide darka or shu tour guide chu piye mafam asi Manipur gi lan ama oina khanba ngamlagadi Manipur gi senmit lon amadi naharol kayabu masana masabu thabak pizaba ngambata natana Manipur bu saktakpada mateng amasu oiba yai loinana Manipur government na lamdam asibu mapalam gi langkoiba singi medeng chingsinaba hotnariba sida mafam asibu su semgat sagat pirabadi lamdam asigi chingi lamga thong manana chatminabada chauna kanaba piba ngamlagani mafam asi tourist spot amoina lauthok piduna amadi sakhang biduna kalhobana chungani Bureau Report Impact News Quality Seeds Production in Manipur Haib Hiramasida Nomagyoiba Awareness Program Amalam Feldaleba Indian Council of Agricultural Research ki Complex Pangthokre Awareness Program adu Research Center asina sinduna pangthokibani Awareness Program hagdokpagi thoramadu da saru yakhiba wangangloi singna lamdamasida thanaba maru puthokpagi chang yamna watli Thanaba maru singasi mapalamdagi pusilakpana ayamba seasonary Center asidagi training fanglaba matung trainee singaduna makoi gi khungang singda hankraga fangliba training adu atopa lawmi singda takpiu haiba wafam thamnaki Training asida lawmi kuntra henmana sarukya kiloinana researcher singna lawmi singadu da afaba maru karamna puthokadage maru puthokpa amasung maru liba matamda lakadaba laina tina karamna ngakthokadage haibi training supiki Mitop the uniform supply to Holamba School College ki mathakta Kanglaipak Students Association KSA na ehenba mityang changlagani hairi Uniform supply to pagi matang da KSA na drive ta thaba hauragani hairi Yaripok Added High School ki compound da power substation saba yaroi haiduna power substation saba siga mari lena senkiba JSC na ngasi numidangi pung 3 makhai digi tha sigi kunmathoi gi numidang pung 3 makhai fawba pung nifu nipan gi ban kaukhre School ki compound da power substation saba yaroi haiduna mahairoi singna changsin ba ihauda police na control tawna ba hotna bada mahairoi ahum su soki ngasi yaripok bisnu nahada miyagi mifam ama pangthoklaba matungda yaripok ta pung nifu nipan gi ban tawbagi khongjang asi JSC asina lauthokibani School the power station Chapikin Wahai Hana Sagan Ava MLA Wakalaje Atuma Tamda Hantokrabati Satragi Sangtan Manipuda Leva Sangtan Sigaluna Akanba Ming Sangangani Yadrati Yarpub Ban Amazon Kanago NGO Singi Mating Lorga Hadana Bakan Kongan Changani Amazon Shidribus Hataran so Sarah Hene Amarom the Construction Committee for Yaripok Power Substation Sinduna Ngasi Yaripok Itelda Wakan Infam Amafunki Wakan Infam Aduna Sagadoriba Power Substation ase Yaripok Added High School gi low unariba lamga Yaripok Water Supply Scheme anigi tainaba fit chamaga kun pakpa chamaga yankhai sangba khas land gi mafam amadani School compound amadi agricultural land aniasi tongan na lainabana maram oiraga haiba mafam asida mari lainaba authority na lamda masigi chakwa thaurangi damak mafam asida power station ase sana na mafirep laukibani
Yaripokta Laiba Club, Organization, Association, Merapaibi Amadi, Senior Citizen Punamaki, Ayaba Yauraga, Saba Hogalakliba Power Substation Asida, Yaripokta Laiba Miam Pumnamakna, Amato in a Lepminaduna, Mapung Faba Substation, Ama Oihanaba Haiduna, Nasimiangi Oiba Wakanifam Ama Pangtok Lingai Matamda, Yaripok Eder High School Gimasingam Laba Mahiru Singna, Mafam Aduda Tomzilaki. Matam aduda nakal animakna muknaba horkpa matamda, Police Laktuna Makataba Palm the Pathodok Sindi to Ankidre. स्कूल की वजह से लौ खरा उरगा लेब एग्रीकल्चरल लैंड नि स्कूल की कम्प्लेक्स नते मफम सिदा साना बाय खोना पाखर पा होजरे मसिदा कोई लेकाई की ओइबा क्लब अमा खक्तंग हाइतारे येतपा सराउंडिंग द लेबा क्लब मयाम सिंग सु लोय सपोर्ट तौरे अदगी म्युनिसिपालिटी अथॉरिटी नसु सपोर्ट तौरे स्कूल की अथॉरिटी ओरिबा कमिटी मैनेजमेंट कमिटी नसु सपोर्ट तौरे कोई बीजेपी दा वोट लेपदबा मी खराना इंजलगा मसीदा पॉलिटिकलाइज तौरक्तना छात्र क्लास 3, 4, 5 क्लास 8 तमजब आगांसिंग खरा इदैदा मोइना कुनेक ओइना तौदना तौरगा मिसगाइड तौबा हाइतारे स्कूल हौखिबा जुन 12 तरा तरुक फाबा पांगैदा लैबा मणिपुर पुलिस ट्रेनिंग कॉलेज की ग्राउंड पांगथोकिबा एमआर राइफलमैन लौबगी Physical efficiency test mai pakraba candidate singna written test ke admit card launa nabagidamak passport size photo amamangaloinana ani suba Manipur Rifles ground gi pavilion da lakna bakhangalakli Churachandpur Chandel Senapati Tamenglong amadi Ukhrul district ki oina lakliba July 23 digi 19 fawba Thawbal amadi Bishnupur district ki oina July 13 Imphal West amadi East district singina July 15 amasung district khudingmaktagi chitha nantha hoba singi oina July 13 ta ayuki pung 9 dagi nungthil pung 3 fawbada ani suba Manipur Rifles ground gi pavilion de laknaba DPC for direct recruitment of riflemen MR 2016 gi chairman na Cherol amada khangalakli Lamdamasi ki paumi ki sinfam da laiba miyoy singda hepatitis B amasung C leibra haiba khangdok nabagi screening camp ama Manipur Press Club ta pangthokre Screening camp adu Environmental and Social Development Organization kai samthong hodam lerak amasung All Manipur Working Journalists Union ga khutsamnaduna pangthokibani Camp adu da lamdamasi ki tongan ba print amasung electronic media da thabak tawriba paumi sing amasung staff singna hepatitis B amasung C gi test tawnaki Screening camp asibu sinbada achoba thodang loriba ESDO gi project director L Megharajna hepatitis C mayai kaba nisa sizinaba myoy singtata naba leina natte chaba thakpa matam naida badagi nabasu yawi Paumi gi sinfam da leriba ichil inaw singna mafam matam naidana chafam thakpam khangdana chatpanina leina makhal si naba yawbra khangdok nabagi damak screening camp ase pangthokpani haina phongdorakhe Press ki sinaw sing akoi ayuk nungthin naidana thabak tawbiba haibidi matam situation sina khoi ahing da kaida pochen chen ba maram maduna mokhoi akhoi gi seng hairda khoi sawa thakpagi sang nairak kholak mayam sing sina liver solpa yai haibigi adum ba chingna ba leibadagi akhoi asing laba ngasigi health game asi akhoi maruina paumising da khoi focus tawjaraga sinjaba adum ba program ni National Highway 39 Singzamai Kaithel parking dakina Kanchipur MU gate fawbi manungda lambigi nakal da leiriba miyamna drain cover mathakta yungi veranda sajiliba amadi potchai thamjiliba singado ngasidagi tharaga numit 8 ni fawbi manungda masa na lauthoknaba PWD gi cherol amana khangalakli Karigumba hariba matamasi fawbi manungda lauthokta taragadi police department ka loinana laukhalapa thabakta amang ata tholokpa khudimak masa na daita pugadabani haina cherol simakhatari Thasi ki tara marida Dalit Sena Manipur State ki President R.K. Somerendro alias Kaiku Madi Lok Jan Shakti Party Yuvagi National General Secretary Amit Singh na Consumer Affairs and Food ke Union Minister Ramvilas Paswan gu unaduna Manipur da National Food Security ki cheng miyam da suna fangan ba ngamdabagi matang da khanakre Loinana Manipur da miyam na cheng suna fangnadru ba sig matang da thizinbina ba memorandum amasu Kaiku na Union Minister Ramvilas Paswan da pisinki Loinana Dalit Sena ki National President su oriba MP Ramchandra Paswan ga su unaduna matik chaba thabak paikhat pina ba taksinki Amarom dalang thabal kendra ki MLA su oriba LJP ki National General Secretary su oriba Karam Shambu Awangnong Poki State Nipan ki in charge hoina khalakle amadi State Nipan asida party asikima pangal kan hanabagi daita su sinarakle haina LJP Manipur State Unit ki cherol amana khangalakle
lamdam asidagi mayai kaba nisa marufang na muthatnabagi pandamda lepa leitena changsilakpa khongchanggi saruk ama oina Coalition Against Drugs and Alcohol Educational Institute singda pangthokpa mayai kaba nisa na mahairoi khunai da piriba chaitheng haiba hiramda academic awareness program among ase Bisnupur district ki manung chanba Kumbi Polo Ground Road ta leiba Sambalai Sector School da pangthokre Lakliba July ki tang kunmari dagi August ki tang ani fawba Kimax amasung boseng ga khutsam naraga class 9 amasung 10 gi syllabus ta yumfam oiba thangta instructor singi oina ani suba tangka ki thangta refresher training course ma pangthoklagani akopa marol gi damak konung mamangi dance college ki manung da leiba Kimax ki loisang dagi khangba yagani haina Kanglei Indigenous Martial Arts and Cultural Society Kimax na thadoruk puchirol amana khangalakli Haujik sanabagi pawda ngasi sanakhiba Champions Trophy da India gi nupi gi hockey team USA gi makuta ahum ani da maithi haure India gi Priti Dubey amadi Deepika na panjolani chalabasu USA gi Kathleen Sarki Katie Bam amadi Kelsina Taruk kuntra mathoi amdi nifunipan suba minute chansin khiba panjol sing aduna India bu maithi ba pi khibani Team manimangna kan ba mongda lamba tawna khi match lor ba matung pawmi sing da wangang ba da chief coach Neil Hagwood na hai Rio Olympics laibanina same sabagi damak asiguma matches yamna aruba oiri India ki hockey team na akan ba mongda lamba tawna dun sanakhi asoiba lairibasi kadai dano haibadu khangdoklaga mathang match ningthina sanana ba hotnagani haina Neil Hagwood na makataki India ki mathangi match USA ga July 19 da India ki matam pung 3 tabada sanagani All Manipur Sepak Takraw Association amadi Manipur Sepak Takraw Ad Hoc Committee ani na yanaba purakpadagi Manipur Sepak Takraw Ad Hoc Committee asi matam pumbagi oina Manipur da laitre haina All Manipur United Clubs Organization na thadorokpa chirol na khangalakli Amukona sindana loop anigi luchingba singi mifam amang asi pangthoktuna Manipur Sepak Takraw Ad Hoc Committee ki convener in charge oriba anauba Manihar Sharma na Ad Hoc Committee asi numit asidagi muthatle haina lauthokra haina chirol simakhatari Aroibada bulletin asigi headlines amuhana miyamda thamsage Purakna bagidama Manipur gi ching amadi tam animakna punna hotna minasi haina gai khangam na phongdokre Staff ki award pa laizarabasu building matik chana laitrabasu Directorate of Printing and Stationery na revenue ningtina khonggatpa department ama oiri Institutional Finance Department Tribal Area Inclusive Growth Project ki makhada bank laitaba block singda bank kuntaret hangadori Minister amadi MLA singna National Food Security ki chengla na seasonary haina BJP ki luchingba chawbana maral sirakli loina na white paper puthokadabani haina su demand tauri Amasung Champions Trophy ki hawdokpa match da India ki nupi ki hockey team USA ki makutta ahum anida maithi haure